aduga mahakna sumna kumdharingai cherak asida mathaktasu aeroplane asina koipai paiduna leibagi mokhona che khoina taba fangli aibadi aeroplane asina mafam asida ngasai help nerambagi mi adu leibra haiduna koyeng yengibani modagi ida adu duwagi manakte urami aduga duwa adu ngasai gai sorting duna lerambadagi mahak yamna waraduna mase hek lakpaga mache dagi oxygen adu lauraga mahakna amu sor holami aduga mache aduna amu ngaktang sorting duna lerami matam aduda idana duwada sumna heklami aina porokpa oxygen tank amado ngasai aeroplane da help nige haiduna tawba matamda aina soiduna turena sigi manungda thada khrerami maramaduna idana hujikti madugi oxygen tank adu ehak thiba chatragadi aikoini oxygen tank amasina sinaduna sor hol leiba taragadi nahak pusu kanba ngamoi aikoini su mafam asida sirani harami modagi idana makatana fare adude ehak hujik oxygen tank adu thiba chalage aigi oxygen asina mafam asida thanamage nahakna masigi oxygen tank asina sor honduna leramo haraga mahakna porak leba oxygen tank amadi marksing adu mafam asida loktoktuna thanami modagi ida adu oxygen tank adu dagi sor adu amuktang fajana holamaga mafam adu dagi chatkhirami adubu hauji idana oxygen tank adu bu phana kuina thirabasu maha oxygen tank adu fangamde modagi mahakna oxygen tank adu bu mafam amada nungkarakta chaptuna lerambadagi mahakna yamna wana tawduna oxygen tank adu bu lauthomi modagi ida asi amu duwagi manakta oxygen tank adu amu handuna puraga lami adubu matam asidadi mahak lambi adu kangauna khirami maramaduna mahak hauji lambi asi karomda chatkadunu haibdu mahak amata khangamde modagi mahakna akonbada ngasai mahakna yungamba glow stick adu urakpadagi yamna thuna oxygen tank adu pusanduna duwagi manakta changsalami asumna mahak yamna kuina sorsi thingubana mahak duwagi manak yoramdaida mahak sor adu tatki haiduna toroklami modagi mahakna duwagi manakta prap changsanaduna duwadagi oxygen adu amu mullaga mahakna amu oxygen adu ngatang holami modagi mahaki masa adu amu normal dalami modagi idana hojik porokpa anauba oxygen tank oxygen mayam yawba aduna manaupida sintokpirami aduga mahakna ngasai uptuna lakpa oxygen tank aduna mahakna amu upami aduga duwada hojik aeroplane adu aikhogi matakta adum paiduna leiri aihak health nibagi damakta matakta amu kaage harami modagi duwana hoi fare adui nahak matakta fatpat thuna karo harami aduga haiba matam asida jo aikhoina aeroplane asina matakta pairaga leibagi mokhon adu aikhoina taba fangli matam aduda duwana ida nang hantakti free ascent du tawraga karanu harami adubu idana karigino duwa ai yamna thuna kakhatlaga aeroplane asina aikhogi manaktagi lapthokringai matamda ayak help ki nihaunaba free ascent da kadaba yade harami modagi duwana nahak adumna hanjana tawganu nahak masidagi free ascent da dikaganu aduga nahakna 10 feet khakta ngaire harakanda free ascent aduda chatlu harami modagi ida adu tapna karaami aduga mahakna 10 feet joromdai matamda aeroplane adu makogi matakta leire ida ayak hojik kari tawgadono khangdre aina aeroplane si lefalauda taragadi aikoida amukena khudongthiba taragani ai nangna haibado yaba ngamaro ayak free ascent da karage haiduna mahakna 10 feet yodringai matamda khara watlingai matamdagi mahak free ascent da kakirami haibadi mahakna free ascent asi anjina tawba taragasu mongonda sokani haiba asi khangjaragasu mahaki mananupi du kaningmanbagi mayana mahak free ascent asi da karaklibani adubu duwanadi ida adumna tawganu haiduna koilaw lauduna lerami adubu matam asidadi idana ising adugi matakta yorokpa matamdadi aeroplane adudi mafam asidagi amu paiduna chatkhirami maramaduna mahakna sidi soire haiduna mahakna yamna hanjanna pakhatna laurami duwana kari dawrage haiduna hangami modagi idana aeroplane adu mafam asidagi leiramdre harami modagi idana makhatana duwada aikhoi hojik kari dawba tare haiduna hangami modagi duwana iche nang amuka hanna chalo car adugi manakta aduga car gi jek adu puduna lao harami modagi idana aina car gi trang ado hangnaba yamna kanna honarabane adubu upai leitre car gi trang adudi hangba ngamdre adubu ayakna map ama fange hariba map aduda aikoina leiriba mafam asidagi yamna irap laptana wall mines muk chalaga yum ama dilai harami mahakna hariba yum aduda chalaga mafam aduda leiba mi sing adudagi mateng nisi harami adubu duwana mafam aduda chatlunu karimta kanaroi mi amata leramoi madugi mohtana aina hariba thaba asi oina taw car adugi manakta chatlo aduga car gi jek adu puraga mafam asida amohana lao aduga car gi jek aduna aibuna liba nunga sibu inkhatuna loktho serami modagi idana duwa nahak hariba du yaroi ehak yum adugi manakta oina chatlage aduga yum adudagi mateng oina niruga harami modagi duwana mu dadu gyan tanaba haiduna ida nang aina haribase gyan taw mafam aduda mi sunglai leramoi na aina hariba thaba asi oina taw car adugi manakta chatlo aduga car gi jek adu oina puraga lao harami aduga duwana masina aikogi amata ngarba lambi ne harami modagi idasu hoi fare nahak hariba du ehak tawrage haraga turen adugi mathakta kakhalami adubu matam asidadi mahak free ascent asida hanjina karakpana mahaki haksangda acid form tawduna mahak hojikte otharami aduga mahak yamna thuna laktuna car adugi manakta amu yoroklami
ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯥꯔꯒꯤ ꯇ꯭ꯔꯪ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯝꯗꯦ, ꯍꯥꯡꯕ ꯉꯝꯃꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯅꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯥꯔ ꯑꯗꯨꯗꯒꯤ ꯃꯦꯞ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯌꯨꯝ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯏꯗꯥꯅ ꯆꯠꯈꯤꯕ ꯑꯁꯤꯗ ꯗꯨꯋꯥꯒꯤ ꯍꯨꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯗꯨꯋꯥ ꯑꯗꯨꯕꯨ ꯂꯪꯊꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯗꯥꯗ ꯗꯨꯋꯥ ꯑꯗꯨꯕꯨ ꯀꯜꯂꯝꯃꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯍꯨꯏ ꯅꯨꯠ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯍꯨꯏ ꯑꯗꯨꯕꯨ ꯅꯨꯠ, ꯅꯍꯥꯛ ꯈꯣꯡꯕ ꯇꯣꯛꯑꯣ, ꯅꯍꯥꯛ ꯑꯃꯨꯛꯇꯪꯗꯤ ꯈꯣꯡꯕ ꯇꯣꯛꯑꯣ ꯍꯥꯏꯔꯝꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯨꯏ ꯑꯁꯤꯗꯤ ꯏꯗꯥ ꯑꯗꯨꯕꯨ ꯆꯠꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯕꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯣꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯗꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯦꯞꯇ ꯎꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯨꯗ ꯌꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤꯗꯤ ꯄꯥꯎꯈꯨꯝ ꯀꯔꯤꯝꯇ ꯄꯤꯔꯛꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯨꯏ ꯑꯃ ꯈꯣꯡꯗꯨꯅ ꯂꯩꯕ ꯑꯁꯤ ꯃꯍꯥꯛꯅꯗꯤ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯊꯥꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯁꯨ ꯍꯥꯡꯇꯣꯔꯛꯇꯕꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯂꯩꯕ ꯑꯗꯨꯕꯨ ꯎꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯒ ꯑꯃꯨꯛ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗꯁꯨ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯍꯥꯏꯕꯗꯤ ꯇꯨꯔꯦꯟ ꯈꯣꯡꯕꯥꯜꯂꯣꯝꯗ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯌꯦꯡꯉꯤꯕ ꯑꯗꯨ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯑꯥꯏꯁ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯡꯁꯦꯟ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯁꯤꯗꯒꯤ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯑꯣꯟꯊꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯍꯧꯒꯠꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯨꯏꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯃꯅꯨꯡꯗ ꯂꯩꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯛꯁꯨꯛ ꯃꯨꯕ ꯑꯆꯧꯕ ꯍꯨꯏ ꯑꯃ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯨꯏ ꯑꯗꯨꯕꯨ ꯐꯥꯗꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯨꯏ ꯑꯁꯤꯅꯗꯤ ꯏꯗꯥ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯗꯕꯅ ꯏꯗꯥꯒꯤ ꯃꯊꯛꯇ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯗꯥꯒꯤ ꯃꯐꯥꯏꯒꯟꯗ ꯍꯨꯏ ꯑꯁꯤꯅ ꯆꯤꯛꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯗꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯊꯥꯡ ꯑꯃꯅ ꯍꯨꯏ ꯑꯗꯨꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯗꯥ ꯑꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯨꯏ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯐꯥꯏꯒꯟ ꯑꯗꯨꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯗꯤꯞ ꯋꯥꯇꯔ ꯗ꯭ꯔꯥꯏꯚꯤꯡꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯒꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗ꯭ꯔꯦꯁ ꯑꯁꯤ ꯁꯦꯒꯥꯏꯕꯅ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯑꯦꯛꯁꯇ꯭ꯔꯥ ꯗ꯭ꯔꯦꯁꯇꯨ ꯂꯩꯇ꯭ꯔꯕꯅ ꯃꯔꯝ ꯑꯣꯏꯕꯅꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯆꯟꯅꯨꯄꯤꯕꯨ ꯀꯟꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯂꯦꯞꯇꯣꯞ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯞꯇꯣꯞ ꯑꯁꯤꯁꯨ ꯋꯥꯏꯐꯥꯏ ꯁꯝꯕ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯋꯥꯏꯐꯥꯏ ꯑꯁꯤꯒꯤ ꯄꯥꯁꯋꯥꯔꯗ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯋꯥꯏꯐꯥꯏꯒꯤ ꯄꯥꯁꯋꯥꯔꯗ ꯑꯁꯤꯕꯨ ꯅꯝꯗꯨꯅ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯁꯋꯥꯔꯗ ꯑꯁꯤꯗꯤ ꯂꯥꯟꯕꯅ ꯀꯅꯦꯛ ꯇꯧꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯊꯦꯡꯖꯜꯂꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯕꯣꯠ ꯑꯃꯗ ꯃꯈꯣꯏ ꯍꯧꯖꯤꯛ ꯑꯋꯥꯐꯝꯗ ꯇꯥꯔꯦ, ꯃꯈꯣꯏꯕꯨ ꯀꯟꯕꯤꯕ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨꯕꯨ ꯏꯗꯨꯅ ꯊꯅꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗ꯭ꯔꯣꯋꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯐꯥꯛꯇꯨꯅ ꯃꯅꯥꯎꯄꯤꯕꯨ ꯀꯟꯕ ꯌꯥꯕ ꯄꯣꯠ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯝꯇꯗꯤ ꯐꯪꯉꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯔꯣꯏꯕꯗ ꯌꯣꯠꯆꯩ ꯑꯃ ꯐꯪꯉꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯣꯠꯆꯩ ꯑꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯨꯔꯛꯈꯤꯕ ꯌꯣꯠꯆꯩ ꯑꯗꯨꯅ ꯀꯥꯔ ꯑꯗꯨꯒꯤ ꯇ꯭ꯔꯪ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯇꯧꯗꯨꯅ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯔꯒꯤ ꯇ꯭ꯔꯪ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯍꯥꯡꯇꯣꯛꯄ ꯌꯥꯕ ꯑꯗꯨꯗ ꯃꯍꯥꯛ ꯍꯔꯥꯎꯗꯨꯅ ꯅꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥꯔꯒꯤ ꯇ꯭ꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯀꯥꯔꯒꯤ ꯖꯦꯛ ꯑꯗꯨꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯥꯔꯒꯤ ꯇ꯭ꯔꯪ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯥꯔꯒꯤ ꯇ꯭ꯔꯪ ꯑꯗꯨꯗꯒꯤ ꯒꯥꯔꯤꯒꯤ ꯇꯤꯞ ꯍꯣꯕ ꯃꯇꯝꯗ ꯐꯣꯠꯅꯕ ꯏꯖꯤ ꯐꯤꯛꯁ ꯑꯃꯈꯛꯇꯪ ꯐꯪꯉꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯗꯥꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯍꯨꯏ ꯅꯨꯠ ꯑꯗꯨꯅꯁꯨ ꯏꯗꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯗꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯃꯥꯡꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯨꯔꯦꯟ ꯑꯗꯨꯗ ꯏꯔꯥꯛꯅꯈꯤꯕ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯅ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯈꯤꯕ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯕꯨ ꯁꯦꯟꯅꯗꯦ, ꯑꯩꯍꯥꯛꯅ ꯅꯉꯣꯟꯗ ꯅꯆꯟꯅꯨꯄꯤꯕꯨ ꯁꯦꯟꯅꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯗꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯊꯧꯅꯥ ꯑꯃꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯃꯆꯟꯅꯨꯄꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯁꯥꯏꯟꯕꯣꯔꯗ ꯊꯦꯠꯂꯝꯕ ꯎ ꯑꯃ ꯌꯨꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯎ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯇꯧꯗꯨꯅ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯥꯔꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯅ ꯀꯥꯔ ꯑꯗꯨꯗꯒꯤ ꯐꯥꯁꯠ ꯑꯦꯗ ꯌꯥꯎꯔꯝꯕ ꯑꯗꯨꯕꯨ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯍꯣꯕ ꯁꯨꯠ ꯑꯗꯨꯕꯨ ꯏꯖꯤ ꯐꯣꯝ ꯑꯗꯨ ꯀꯥꯞꯁꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯧꯊꯣꯔꯛꯈꯤꯕ ꯐꯥꯔꯁꯠ ꯑꯦꯗꯀꯤ ꯄꯥꯎ ꯃꯆꯥ ꯑꯗꯨꯕꯨ ꯀꯛꯊꯠꯂꯒ ꯅꯞꯁꯜꯂꯒ
ꯈꯥꯎ ꯃꯆꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯄ ꯕꯦꯟꯗꯦꯖ ꯑꯗꯨ ꯌꯦꯠꯁꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯄꯣꯠꯁꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯄ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡ ꯑꯃ ꯑꯗꯨ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡ ꯑꯁꯤ ꯇꯥꯁꯟꯕ ꯃꯇꯝꯗ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡ ꯑꯗꯨꯒꯤ ꯑꯣꯛꯁꯤꯖꯦꯟ ꯊꯣꯛꯐꯝꯒꯤ ꯁꯀ꯭ꯔꯨ ꯑꯗꯨꯕꯨ ꯅꯨꯡ ꯑꯃꯗ ꯌꯩꯁꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯏꯗꯥ ꯑꯁꯤ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡꯀꯤ ꯑꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯎꯒꯤ ꯆꯩꯁꯥꯡꯗꯨ ꯑꯃꯒ ꯄꯨꯗꯨꯅ ꯃꯍꯥꯛ ꯗꯨꯋꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯗꯥ ꯑꯁꯤ ꯗꯨꯋꯥꯒꯤ ꯃꯅꯥ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯆꯩꯁꯥꯡ ꯑꯗꯨꯅ ꯗꯨꯋꯥꯕꯨ ꯅꯜꯂꯤꯕ ꯅꯨꯡ ꯑꯗꯨꯕꯨ ꯊꯤꯡꯖꯤꯟꯗꯨꯅ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯡ ꯑꯗꯨꯕꯨꯗꯤ ꯃꯆꯤ ꯀꯔꯤꯝꯇ ꯂꯦꯡꯕ ꯉꯝꯃꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯨꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯑꯁꯤꯗ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯏꯗꯥꯗ "ꯏꯆꯦ, ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯑꯗꯨ ꯆꯦꯛ ꯇꯧ" ꯍꯥꯏꯔꯝꯃꯤ꯫ ꯏꯗꯥꯅ 20 ꯕꯥꯔ ꯌꯥꯎꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯏꯗꯥꯗ "ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯃꯨꯛꯀ ꯅꯨꯡ ꯑꯗꯨ ꯂꯦꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ" ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯆꯩ ꯑꯗꯨꯅ ꯅꯨꯡ ꯑꯗꯨꯗ ꯊꯤꯡꯖꯤꯟꯗꯨꯅ ꯂꯧꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯏꯗꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯅꯨꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯕ ꯉꯝꯃꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅꯁꯨ ꯃꯆꯦꯗ "ꯏꯆꯦ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯣꯏꯔꯔꯣꯏ, ꯇꯣꯛꯎ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯃꯍꯥꯛꯀꯤ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯊꯔꯛꯈꯤꯕ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡ ꯑꯗꯨꯕꯨ ꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡ ꯑꯗꯨꯕꯨ ꯂꯩꯁꯤꯜꯂꯤꯕ ꯃꯈꯨꯝ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯡꯇꯣꯛꯄ ꯉꯝꯃꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ "ꯏꯆꯦ, ꯀꯩꯗꯧꯔꯦ" ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯏꯗꯥꯅ ꯃꯇꯝ ꯑꯗꯨꯗ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡ ꯑꯁꯤꯒꯤ ꯃꯈꯨꯝ ꯑꯁꯤ ꯍꯥꯡꯕ ꯉꯝꯗ꯭ꯔꯦ, ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡ ꯑꯁꯤ ꯉꯁꯥꯏ ꯏꯗꯥꯅ ꯄꯨꯊꯔꯛꯇꯣꯏ ꯇꯧꯕ ꯃꯇꯝꯗ ꯇꯨꯔꯦꯟꯗ ꯇꯥꯁꯟꯗꯨꯅ ꯅꯨꯡꯗ ꯌꯩꯁꯟꯈꯤꯕ ꯑꯗꯨꯅꯅꯤ꯫ ꯃꯗꯨꯗꯒꯤ ꯏꯗꯥꯅ "ꯃꯗꯨꯗꯤ ꯃꯈꯨꯝ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯈꯨꯝ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯇꯧꯔꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ "ꯅꯍꯥꯛꯀꯤ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯑꯗꯨ ꯀꯌꯥꯝ ꯌꯥꯝꯅ ꯌꯥꯎꯔꯤ ꯌꯦꯡꯉꯨ" ꯍꯥꯏꯔꯝꯃꯤ꯫ ꯏꯗꯥꯅ "ꯃꯤꯅꯤꯠ 3-4ꯗꯤ ꯆꯠꯈꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ "ꯑꯗꯨꯗꯤ ꯐꯔꯦ, ꯅꯍꯥꯛ ꯑꯃꯨꯛ ꯆꯠꯂꯣ, ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯡ ꯑꯗꯨ ꯑꯃꯨꯛꯀ ꯏꯟꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ" ꯍꯥꯏꯗꯨꯅ ꯃꯆꯦ ꯑꯗꯨꯗ ꯅꯨꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯏꯟꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯗꯥꯅ ꯍꯟꯗꯛꯁꯨ ꯅꯨꯡ ꯑꯗꯨꯕꯨ ꯏꯟꯈꯠꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯨꯡ ꯑꯁꯤ ꯏꯟꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯅꯨꯡ ꯑꯁꯤꯕꯨ ꯏꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯆꯩ ꯑꯗꯨ ꯑꯣꯏꯅ ꯇꯦꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯨꯡ ꯑꯁꯤꯕꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯗꯨꯋꯥꯗ "ꯑꯩꯒꯤ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯂꯣꯏꯗꯣꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯑꯁꯤꯗꯗꯤ ꯗꯨꯋꯥꯁꯨ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯑꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯏꯗꯥꯁꯨ ꯇꯧꯐꯝ ꯈꯪꯉꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯋꯥꯅ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯆꯦ, ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯗ ꯄ꯭ꯔꯦꯁꯔ ꯕꯦꯒ ꯑꯃ ꯌꯥꯎꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯕꯦꯒ ꯑꯗꯨ ꯂꯧꯊꯣꯛꯑꯣ, ꯑꯗꯨꯒ ꯃꯗꯨꯒꯤ ꯕꯦꯒ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯣꯛꯁꯤꯖꯦꯟ ꯍꯥꯟꯖꯤꯟꯕ ꯇꯥꯔꯒꯗꯤ ꯕꯦꯒ ꯑꯗꯨ ꯆꯥꯎꯈꯠꯂꯛꯇꯣꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯕꯦꯒ ꯑꯗꯨꯅ ꯅꯨꯡ ꯑꯗꯨꯒꯤ ꯀꯥꯔꯛꯇ ꯊꯝꯕ ꯇꯥꯔꯒꯗꯤ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨꯅ ꯍꯥꯟꯖꯤꯟꯕ ꯃꯇꯝꯗ ꯕꯦꯒ ꯑꯗꯨ ꯆꯥꯎꯊꯣꯔꯛꯇꯨꯅ ꯅꯨꯡ ꯑꯗꯨꯕꯨꯁꯨ ꯏꯟꯊꯣꯛꯄ ꯌꯥꯒꯅꯤ" ꯍꯥꯏꯗꯨꯅ ꯗꯨꯋꯥꯅ ꯏꯗꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯗꯥꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ プレꯁꯔ ꯕꯦꯒ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯅꯨꯡ ꯑꯗꯨꯒꯤ ꯀꯥꯔꯛꯇ ꯊꯝꯖꯤꯜꯂꯒ ꯃꯈꯣꯏꯒꯤ ꯌꯥꯎꯍꯧꯔꯤꯕ ꯑꯣꯛꯁꯤꯖꯦꯟ ꯈꯔ ꯑꯗꯨꯕꯨ ꯑꯃꯨꯛ ꯄ꯭ꯔꯦꯁꯔ ꯕꯦꯒ ꯑꯗꯨꯗ ꯍꯥꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯗꯥꯎꯅ ꯌꯥꯗ꯭ꯔꯤꯕꯁꯨ ꯑꯣꯛꯁꯤꯖꯦꯟ ꯕꯦꯒ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯣꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯈꯔ ꯌꯥꯎꯖꯔꯝꯕ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨꯁꯨ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐ꯭ꯔꯤꯗ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯀꯔꯤꯝꯇ ꯇꯧꯐꯝ ꯈꯪꯉꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯗꯥꯅ ꯗꯨꯋꯥꯗ "ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯐ꯭ꯔꯤ ꯑꯦꯁꯦꯟ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒꯦ, ꯑꯗꯨꯒ ꯃꯊꯛꯇ ꯀꯥꯔꯒ ꯍꯦꯜꯞꯀꯤꯗꯃꯛꯇ ꯅꯤꯔꯨꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯨꯋꯥꯅ "ꯃꯗꯨ ꯇꯧꯒꯅꯨ, ꯅꯍꯥꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯦ, ꯅꯍꯥꯛ ꯍꯟꯗꯛꯀ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯗꯥꯅ "ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯩꯍꯥꯛ ꯃꯊꯛꯇ ꯆꯠꯂꯒꯦ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯤꯅꯤꯠ 14-15ꯗꯤ ꯂꯩꯔꯝꯃꯨ, ꯑꯗꯨꯒ ꯑꯩꯍꯥꯛ ꯍꯦꯜꯞ ꯅꯤꯔꯨꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯨꯋꯥꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ "ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯏꯆꯦ, ꯅꯍꯥꯛꯀꯤ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯦ, ꯅꯍꯥꯛ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯣ, ꯑꯗꯨꯒ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯒꯤ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯍꯥꯛꯇꯤ ꯃꯊꯛꯇ ꯀꯥꯈ꯭ꯔꯣ, ꯑꯗꯨꯅ ꯏꯆꯦ ꯅꯍꯥꯛꯇꯤ ꯍꯤꯡꯍꯧꯒꯅꯤ" ꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯦꯡꯒꯣꯟꯅꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯗꯥ ꯑꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯋꯥꯕ ꯇꯥꯍꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯃꯇꯝ ꯑꯁꯤꯗꯐꯥꯎ ꯃꯍꯥꯛꯀꯤ ꯃꯃꯥ ꯌꯥꯎꯗꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯑꯋꯥꯕ ꯇꯥꯍꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯏꯗꯥꯁꯨ ꯃꯍꯥꯛꯀꯤ ꯌꯥꯎꯔꯝꯃꯤꯕ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯑꯗꯨ 0ꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯨꯋꯥꯅ ꯃꯍꯥꯛꯀꯤ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯃꯆꯦ ꯑꯗꯨꯗ ꯑꯃꯨꯛ ꯍꯣꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯨꯋꯥꯅꯗꯤ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡ ꯑꯗꯨ ꯃꯆꯦ ꯑꯗꯨꯗ ꯄꯤꯈ꯭ꯔꯒ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯁꯤꯖꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯐ꯭ꯔꯤ ꯑꯦꯁꯦꯟꯗ ꯊꯥꯒꯠꯄ ꯄꯥꯝꯃꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐ꯭ꯔꯤ ꯑꯦꯁꯦꯟꯗ ꯀꯥꯕꯅꯤꯅ ꯍꯟꯗꯛꯀ ꯑꯃꯨꯛ ꯍꯟꯅ ꯀꯥꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅ ꯁꯤꯕ ꯌꯥꯅ ꯐꯥꯎ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯃꯆꯦꯗ ꯍꯣꯜꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯃꯆꯦꯒꯤꯗꯃꯛꯇ ꯊꯋꯥꯏ ꯑꯗꯨ ꯊꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯃꯨꯗ꯭ꯔ ꯑꯗꯨꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯕꯨ
khubakna chena paisanduna mahak mako adu nonthanduna laikhrami maudagi idana duwada nahak amu oxygen asi holuse haiduna manaupi adu da pinaba torami adubu manaupi edudi oxygen pipe adu payo haiba yaramde maudagi idana manaupi edu da oxygen pipe adu paihoro haibagi mongda langthoamaga mahakti mathakta amu free ascend ka khirami asumna ida asidi hanjanna free ascend karakpadagi mahak hojikti gyan mangami maramaduna mahak asi hojik tarang amada salami maramaduna makogi hui nutna khongiba adu mahak karimta taramde aduga mahaki manatondagi su nahi kya amabusu tarami masigi su mathakta mahak mafam asida yamna su orami masdagi idana mafam asida help kidamakta koilaw lawrami aduga mahak gyan mangduna mafam asida ngahatang hiptuna laikhirami maudagi idana makogi hui nut adude yengpa matamdadi mahakna ngasai fangkhiba easy fix tire puncture oinaba matamda fotnaba adu mahakna uraklami maudagi ida asi amu easy fix aduna makut amana parami aduga makut amana nung ama paiduna mahak wagi manakta amu yamna tuna kumthara ami mahakna makuta nung ama paibaduna wagi manakta su yamna tuna yauklami maudagi idana duwada easy fix adu utuna aikhoinigi last chance asi hojik masi khakta ngaire masina aikoi bukan bayai haiduna harami masdagi idana duwadagi amu oxygen pipe adu lawraga mahakna ngatang holami aduga mahakna hojik porakhiba easy fix aduna ngasai mamangda hoduna lermaba pressure brake adubu easy fix tuna tawduna fosalami masdagi easy fix adu folabanina easy fix aduda oxygen adu hanjanduna nung adubu khara inkatpa horaklami aduga tanja aduda duwadusu nanthoknaba yamna kanna torami maudagi idana nung adu mahaki makhut pu yauna yamna wana chingkhatuna duwa adusu yamna wana tawduna nung adudagi masa adu sepaga sinna nung adudagi di nantho horami sumna tawdana idana yamna wana duwa adubu kanbirami maudagi idana mu duwadagi oxygen pipe adu lawduna mahakna mu suardu ngatang holami sumna masimana ani asi yamna nungsinana aroibadadi ayawba oxygen khara adu amu honminaduna mathakta tapna karami aduba sumna karakpa matam asidadi ising asigi maya yoksalakpa matamda hawjikti ida adu mu gyan khara mangba hojlami maramdi mahakna hanjanna free ascend adu sina kibnani maram aduna hojikti ida asi mathakta kabadi laidana mahak sing aduda khara lupthaba horoklami maudagi duwana mahaki masi adubu makhut sambiduna makoina ngasai mamangda sanguba mama amadi makoinigi ming hamba mafam aduda mulami matam aduda duwana idada sumna harami je nahakna free ascend adu hanjanna sijina kibana hojikti sumna tawribani nahak karimta pakhatkanu karimta taroi mafam asida minute 30 muktang pothakisi aduga mathakta kasi harami adubu hairiba matam asidadi ida adudi hanjanna free ascend sina kiba aduna maram oibana mahaki manatondagi nahi tabasu horoklami aduga mahak hojikti sorhonbasu yamna warami maramdi mafam asida oxygen su yamna watlibani maudagi idana duwa nahakti mathakta kakro ayhak mafam asida lehorage nahakti hingnaba mathakta kakro harami maudagi duwana ise nahakna adumna hairiba adu karigino nahak karimta pakhatkanu chebo ayhakna soidana mafam asidagi lawthokani oxygen tank ama ngasai ekhoina bab hangtokpa yadaba adu makhada lehauba natra airiba oxygen tank adugi bab adubu thugaiduna ekhoina fam asida oxygen sing adu thamba taragade ekhoina oxygen adu sinaba yagane harami asumna haramaga duwa adu yamna thuna chatuna ngasai oxygen tank adubu mu puduna mafam asida mu halami adubu matam asidadi idagi fibam adudi aduki matik soksalame mahak gyan khara su mangba hoklame maudagi duwana ise nahak ngaktang di khangu aina masigi oxygen tank asibu makhada thugaiduna mafam asida oxygen mayam fangan harami adubu hairiba matam asida ida asi gyan khara mangjaba taragasu Manipur hairiba wa adudi mahak gyan di tarami astaki makhoi ani yamna thuna kumduna makhoigi oxygen tank adu makhada puthaduna nung amada sujanduna oxygen tank adubu mafam aduda thugairami maram aduna mafam aduda oxygen tank adu kaibana oxygen gi bubble kyama kakhalami masdagi makhoi ani edo amu makhoina hana lerami ba mafam aduda kakhalaga mafam aduda oxygen mayam ama fangbadagi masi edusu sor honba waramba adu loina fakhirami maram aduna machimana ani asi mafam asida yamna haraunaduna lengonaduna lerami aduga sumna machimana ani asi ngatang harauramlaba matungda mahaki masi ida adudi amu hanamu manatondagi nahi kyama taraktuna mafam aduda gyan mangduna wanthakirami masdagi duwana mahaki masi adubu soiba tare haiduna yamna thuna fam adudagi iroiduna mathak tamna pukhalami masdagi koina helicopter ama pairakpa adubu mafam asida urami aduga somdana duwana mai thagatuna mafam aduda masi adubu kannaba yamna kanna laknaduna lerami maudagi duwana helicopter pairakpa adu uba matamda help kidamakta makhutna yamna kanna hairami masdagi duwana yamna kanna honabadagi masi adusu hojikti gyan taraktuna mamit pangthora ami
ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯝꯅ ꯃꯆꯦ ꯑꯁꯤ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯗꯨꯋꯥꯅ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯃꯆꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯁꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒ ꯏꯆꯤꯟ-ꯏꯅꯥꯎ ꯃꯌꯥꯝꯒ ꯀꯥꯏꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯗ ꯑꯃꯨꯛ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒ ꯏꯆꯤꯟ-ꯏꯅꯥꯎ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫